Hello ma'am, ngasi su RR Prajena yamna nungaraba film ama puduna lakle. Hairiba film adugi mamingdi Murder on the Orient Express. Film masi 2017 da puthokiba Mistery amadi crime da based tawa movie amani. Aduga mayamda karigumamta haijaramge madudi The Slot in the Hall of the Mountain King Hariba film asigi explanation adu kanagumane yengbiningba tarabadi explanation adu link adu aina description da apsaramge mayamna su description da yawriba link adu da changbiduna hariba film asigi explanation asibusu tabiramu adudi mayam matam mangandabida Murder on the Orient Express hariba film asigi asengba wari romdoina mai onselasi Wari asi Hercule Kauba spy amagi warini mahakna Jerusalem da laaga case amakak thengnakibagi warini search amkak leirami hairiba search asida yamna tangba posak amakak lei posak asibu kanagumba mana huran kirami hairiba posak asibu makibagi damak search asida leiba priest ahumda maran sijelami masigi matungda Hercule Kauba nupa ama makoigi search aduda laami aduga makraba posak adubu mahakna tijelami asumna mahakna investigation kaya tawba loiraba matungda makoigi khul aduda leiriba mioi miyam adu loina kokthoba matungda mahakna khul adugi miyam mamangda leptuna asumna hairami makoigi khul asida leiba police officer adu makoigi case asibu solve tawnabagi damakta kahulami masigi matungda search aduna ngasai leikiba priest ahum adu praja mayam adugi mamangda puthuraktuna wall amagi manakta lefanduna thamami hairiba matam asida makoigi khul asida leiriba miyam sing aduna search adubu senariba priest ahum adubu yamna fatraba criminal ni haina khanarami tanja asida Hercule haina khangnaba detective officer adu priest ahum aduna leptuna leiriba jaga aduda sangaktuna mahakna investigation tawba horami masida Hercule na khangami madudagidi praja mayam aduda mahakna asumna hairami makoigi Jerusalem da leiriba church asibu senariba priest ahum asidi yamna mabuk mapaw phaba innocent oiba miyoi ngaktani haina hairami makoi ahumna church adugi manungda leiriba yamna tanglaba posak adu edawnungda huralamloi haiba si aina khangi masigi maram haibabu huraliba misak aduna church adugi manungda sangaba matungda mahakna yamna tanglaba posak adu huralaba matungda mahakna church adugi mathak thangba sarukta chatkibani aduga dasana leiriba priest ahum asida tahobani huranba aduna church adudagi chenkraba matungda church adugi wallda huranba adugi khumupki mami tahawi taramliba khumupki mami adu yamna thai aduga mafam aduda taramliba khumupki mami adugumba amata church asida leiba priest ahum asina tongde kanagumbana hairiba khumup mami adugumba tongba tarabadi madu adai kanamta nate mafam asida leiriba police inspector sini haina Hercule na hairami asumna ikhang khawdana Hercule na hairakpa wahi asi taba matamda police inspector adu yamna sawgala ami aduga inspector aduna Hercule da asumna hairami nahakna aibu mafam asida thoiba problem sing asibu solve tawnabagi damak kauraga karigi damak nahakna aibu huran bane hairibano karigumba aina pot adu huralamba tarabadi nahakna karigi damak problem adu solve tawnabagi damak aibu mafam asida kauribano Hercule na mo hairami nahakna asumba sing adu loina khangi aduga nahakna mafam asida leiringai tanja asida aina nahakki nayu maduda atopa miyoi khara thakrabani maramdi church adudagi mangkraba yamna tangba posak adu nahakkainayumda leibra haina thiru so haina thakibani aina thakiba miyoi sing adu mafam asida lakpa phawbada ngaikisi asumna inspector amadi Hercule makhoi anina wari sanaduna leiringai tanja asida ngasai Hercule na inspector adugi yumda yamna tangba pochai sing adubu thirunabagi damak thakiba miyoi sing adu mafam asida yausalaami aduga makhoi sing aduna church asidagi mangkraba yamna tanglaba pochai sing adu police officer asigi mayumdagi phange haiduna puthora ami asumna Hercule na problem asi yamna laina solve tawduna mafam asida huralibasi atai kanamta nate nakhoigi mafam asida leiriba inspector sini haina makhoi mayamgi mamangda haira ami masi uba matamda inspector adudi pakhatpana mahak mafam asidagi chenkirami adum oinamak mafam asida leiriba mi mayam asina inspector adu phakirami masigi matungda makhoi Jerusalem asida leiriba praja mayam aduna Hercule hariba misak asi yamna fawa detective amani haina khanarami maramdi makhoina solve tawba ngamdana leiramba problem sing adu detective Hercule asina pung khara khaktangda solve tawbagini maram masina Hercule hariba misak asi yamna intelligent oiba misak ama oikirami ngasi fawbada Hercule na parakiba case lising kya mai paktuna lakhrabani Hojikti Hercule hariba misak asi Prithivida khwaidagi phawba detective ama oirami hojikti Hercule na paramba case adu mai pangna pangthokpa loirabanina mahaksu Jerusalem hariba mafam asi thadoknaba sem sarami atang asida Hercule da America dagi invitation ama laami madudi mangonda case ama khak solve tawinaba haiduna
Adubu hariba matam asidadi Hercule adu break lawduna matam khara pothaduna leibadu pamami adum oinamak lakliba case asisu yamna maru oiba case amadi oirami madudigi Hercule adu case adu pairamdabida mahak yamna tangba luxury gi train amada mahak tongduna London gi damak khongsala ami mahakna tonga iba train adugi mamingna Orient Express haina kaurami hariba train asi compartment 12 khak yaurami train asi businessman gi oiba special oiba train amani hojik train asida miyoi 33 khak zero silam degi London adu chatnabagi damak tongduna lami train asigi manungda Ratchett koba traveling nupa amsu yauduna leirami Ratchett na mahaki compartment adugi paru maduda sangpa matamda maonda threaten tobgi note ama iduna leirami masi uba matamda mahak pakhatpa phawjarami Ratchett ki compartment da leiramba maonda threaten toromba note adu mahakna paiduna poraga Hercule gi manakta laami karigi mahakna Hercule gi manakta laibano haibigi maramdi Hercule hariba nupa asi yamna singba spy amani haibasi mahakna khangami Ratchett na Hercule da mahaki note adu ulaba matungda mahakna sumna hairami aina khangi aigi punsi asida khudongthiba thoogani haiba asi maram aduna nahakna aibu responsibility punama adu lauruga aibu senaba adu pami haina hairami samna hairabada nahakna aigi security oibiu haibani Ratchett na kariginemak asumna hairibano haibigi maramdi mahaki pusida khudongthiba tarakpa sing adu Hercule na mahaki security oiba tarabadi mahaki punsi asida lakadoriba khudongthiba mayam adudigi ngakthokpa ngamgani haina khanbagini Ratchett na mukasu asumna hairami nahakna karigumba aibu ngakpi senbiu haiba asi yaba tarabadi aina nawanda $15,000 oina hapta amagi pigani hairiba paisa asina nahaki tungi pusidadi yamna paisa nuksa paiba misak ama haibadu nahakti oiba yagadoribani asuk yamlaba paisa asi Hercule da pigani haibadu Hercule na taba matamda Ratchett na hairiba wadu Hercule na yaramde maramdi Hercule na khangami madudi Ratchett hairiba nupa asi afaba mi ama natte haibasi maramdi Ratchett hariba nupa asi gangster ama oibagini mit asigi numidangda makhoi ani adu makhoi gi compartment da leinarami hariba matam asidadi Ratchett amadi Hercule makhoi ani gi compartment adu su thangnarami numidang thengjala aba kanada Hercule na Ratchett ki room adudagi karigumba makhol ama tara ami madudigi Hercule adu thoktuna check toromi Hercule na sum yengpa matamdadi train adugi attendant oiriba upa aduna Ratchett ki compartment adugi mapada leptuna lerami aduga attendant aduna Ratchett ki manakta leiba room aduda thong thinduna isat na karisu tawdare ko haina hairami anja asida compartment adugi manungdagisu asumna kumami hoi ai karisu tawde haina masigi matungdagidi train gi attendant amadi Hercule makhoi ani adusu makhoi gi mafamda chatnaduna makhoi rest tawduna leinakhirami adubu ngahaki matungdasu Ratchett na leiriba compartment adugi manungdagi karigumba makholama tara ami madudigi Hercule adu satlauna thoraktuna kaidore haiduna yenguba matamdadi Ratchett ki room adudagi phi angangba setpa nupi amana yamna thuna hobe chenthokkiba adu mahakna urami Ratchett ki room dagi thorakkiba misak adu nupi oibana Hercule su karisu khandadaba tawdana mahak ki room da adum changduna mahak su pothakirami numit asigi numidangda train asina thoroiba jaga asi weather yamna phalamde airiba matam asida yamna sathiraba nonglei nuksit ama lami nonglei nuksit aduna maram oiraga thawra train adu mahaki track aduda unmyam tasanmana maram oiraga train adu mahaki track ta chattabida unmara aduda longselami tubu train asigi manungda tongiba miyoi sing adunadi makhoigi train asi longselle haiba asi kanamta na khangamde mit asigi nongalakpada makhoina makeup thorakpa matamdadi makhoigi train asi unmarakta longsenduna taraga leiramba asi makhoi loina khangami si uba matamda makhoi sing adu yamna ngakcharami hak leiraba matungdadi train aduda tongkiba miyoi sing adu lunch sanabagi damakta sem sana duna leirami riba matam asidadi train aduda tongkiba miyoi sing adu loina lunch sanabagi damak thoraami adubu Ratchett hariba misak adudi lunch saba maduda thoraamde Ratchett na phanokuina lunch adu saba thoraktaba aduna maram oiraga enasigi waiter aduna Ratchett ki room aduda laaga thong aduda thinduna Ratchett adubu koromi tawriba thong mayam asisu Hercule hariba misak asisu uduna leiribani dubu waiter aduna phanayamna kauba tarabasu room adugi manungdagi Ratchett na karigumba pakhum amata pira amde madudigi Hercule na khangami madudi room masigi manungda karigumba thawdo ama thoe haiba asi madudigi Hercule na Ratchett na leiriba compartment adugi thong adu thugaina ba sem sara ami tanja asimaktada waiter aduna train asida tongkiba doctor amadi train asigi manager adu koromi makhoina thong adu thugaiduna yenguba matamdadi compartment adugi manungda Ratchett na siduna leiramba adu makhoi myamna uba matamda makhoi yamna angakpa ma phoromi tang asida aikhoina khangi madudi Ratchett hariba nupa asi kanagumba mana hato bane haiba asi aduga Ratchett ki mabuk aduda haliba misak aduna
thangna hanjana thinduna hatlambani haiba sisu akhona khangami train adugi manager adudi Ratchett na sumna yamna tamthiba mongda siduna leramba si uba matamda mahak yamna pakhatpa amadi kiva fawrami train gi manager aduna Hercule da sumna hairami mahakna upai ma tawduna Ratchett na siriba sigi matangi case asi paibi daba yadabani asi akhoi company asigi maini adubu train gi manager aduna hariba wadu Hercule na di yaramde maramdi Hercule na khangami madudi siriba nupa si criminal amani haiba si maram asina mahakna criminal amagi case adu paiba pamdribani train gi manager sisu atai kanam to iramde Hercule gi marup ama oiduna leirami maram asina train gi manager aduna Hercule da hanjanna asumna hairami mathangi train station adu yodringai gi tanja asida aikoina case asi swap ta hoksi haina hairami duga case asi gi matangi damakta aina agi company asibu mulanba dusu pamde sumna mahakki marup aduna hanjanna haimanbadegi Hercule dusu pamdana case adu pairami adudigi di Hercule na Ratchett na leramba compartment adu dala aga investigation kaya ama tawba horami mahakna investigation tawba matam aduda mafam asida karigumba medicine khara phangami matang asida Hercule na khangami madudi Ratchett na mafam asida siriba si fam asida leiramiba hida asigi matengna Ratchett asi hana pangthanba oirami asumna Ratchett na pangthakraba matungda mihatpa misak aduna Ratchett asibu yamna laina hatkiba oirami mihatpa aduna Ratchett pu hatpa matamda Ratchett ti pangthaduna leibanina karigumba makholam ta thoktamana maram orga mihatpa dusu mafam asigi safe oina nathokiba ngamba oirami Hercule na thijan khochanba aduda yamna tangba roman ama phangami roman aduda hais haiduna tharaga leirami Hercule gi investigation asida mahakna evidence kayam su phangami adubu hariba evidence sing adudi fake ngato oirami masida Hercule na hairami mafam asida thamamiba evidence mayam asi aikhoigi wakan asi thaidoknabagi damak mihatpa aduna tawramlibani adubu mafam asida makhoina thajaba yaba evidence amakhakti phangami madudi mafam asida lantern khar leirami hariba lantern adu mai sukhatuna yengba matamdadi lantern adugi mathak thangba jagada karigumba wahi khara iduna leirami iramliba wahi adudi as a strong blood in your hand you will die masina haining libadi karigumba nahakna mibu haluba tarabadi madugi foloina nahaksu soidana maki sigani iramliba message asigi warol asi taraba matungda Hercule na train manager aduda hairiba case asidi araiba case ama oiroi haina hairami masigi mihat asi kanagumba mana laman khumapagi mihat amani case asina maram oiraga aigi punsisu maithiba su yai mata asida Hercule na train manager aduda Ratchett na tamthina hatokhraba miyoi singi maramda wari lirami mahakna liraiba wari asida yamna nungsiraba Daisy Armstrong kongba angang macha amagi maramda lirami Richard hariba nupa asina hariba nungsiraba angang nupi macha asi kidnap tawiki aduga angang adugi parents tagi mahakna paisa kaya ama demand tawki Ratchett na paisa sing adu phanglaba matungda angang adu thadokpagi mohta mahakna angang adu hatokpiki Armstrong hariba angang nupi macha adugi mama adasu macha nupi aduna siri haibigi paw adu tapa matamda mathwai nungai mandabadigi mahaksu phamasida sikirami adubu Daisy Armstrong gi mama na sikhiba matam aduda mahaki mama adu mabuk kangduna leiribani maram asina mahaki mama gi mabuk manungde yauriba angang adasu sikirami masida train adugi manager aduna Hercule da asumna hairami nahana matokramna wari sing asi khangami bano Hercule na mo hairami Daisy Armstrong aduna sikhiba adugi case adu aingonda hairam labani dubu aina makhogi family adugi case adugi demakta mateng pangnaba chatpa matamdadi makhogi family sing adu loina suicide tawduna siraga leirami asigumdana atopa family kaya amasu makhogi nungsiba kaya ama kainaribani Koising adu train adugi manungda amuk changpa matamdadi train adugi manungda Hubbard kauba passenger nupi ma yaromi hakna Hercule da asumna hairami ngarang numidang adu aigi apartment da killer adu changa ami adubu matam aduda aigi nakta killer adu changa e haiduna attendant aduda hairuba matamda attendant aduna thajaramde duga Hubbard hariba nupi aduna Hercule da ritki kundam ama pirami hariba phuriki batam asi killer adugi batamni haina hairami matam asida Hercule na khangami majudi nupi asina piri iba batam asi atai kanaptagi nate makhoigi train asigi attendant adugi ni haiba khangami adubu makhoigi train gi attendant asidi amakhaktani hariba matam asida train gi attendant adusu makhoigi manakta leptuna leirami madudigi Hercule na train gi attendant adugi furit adu azum yengpa matamda attendant adugi furit ki batam amata tattabida leirami duga Hercule na train gi attendant asi killer adu nate haina hairami masigi matungda Hercule na makhoigi train asida tongpa passenger khudingmakpu investigation tawwa horami Hercule na asum investigation tawduna lakpa matamda makhoigi train aduda tongpa princess adugi room adu yorami aduga princess aduda Hercule na asum na hangami princess nahak Armstrong kauba family amagi maramda khangbra masida princess aduna hoi ai khangi ayakse Daisy Armstrong hariba angang nupi macha adugi godmother ni haibadi ayakna makhoigi family aduda religion gi maramda su kaya takpi
ꯑꯗꯨꯒꯤ ꯗꯥꯏꯁꯤ ꯑꯥꯔꯝꯁꯇ꯭ꯔꯣꯡ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯤ ꯔꯥꯆꯦꯠ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯉꯛꯑꯝꯃꯤ ꯑꯥꯔꯝꯁꯇ꯭ꯔꯣꯡ ꯐꯦꯃꯤꯂꯤꯒ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯃꯁꯤꯗ ꯍꯥꯔꯀꯨꯜꯅ ꯑꯃꯨꯛ ꯈꯨꯝꯃꯛꯑꯝꯃꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯃꯗ ꯁꯤꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯥꯔꯝꯁꯇ꯭ꯔꯣꯡ ꯐꯦꯃꯤꯂꯤ ꯑꯁꯤꯒ ꯃꯔꯤ ꯌꯥꯝꯅ ꯂꯩꯅꯩ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯐꯔꯦꯗ ꯑꯗꯨ ꯅꯨꯄꯥꯗꯣ ꯁꯤꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯍꯥꯛꯇꯣ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯥꯔꯀꯨꯜꯅ ꯄ꯭ꯔꯤꯟꯁꯦꯁ ꯑꯁꯤꯕꯨ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯍꯥꯏꯕꯗꯤ ꯔꯥꯆꯦꯠ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯄ꯭ꯔꯤꯟꯁꯦꯁ ꯑꯁꯤꯅ ꯍꯥꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯃꯁꯤꯗ ꯍꯥꯔꯀꯨꯜꯅ ꯔꯨꯃꯥꯟ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯔꯨꯃꯥꯟ ꯑꯁꯤ ꯑꯩꯅ ꯔꯥꯆꯦꯠꯀꯤ ꯄꯣꯁ ꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝꯗ ꯐꯪꯉꯛꯄꯅꯤ ꯃꯁꯤ ꯒꯣꯚꯔꯅꯔ ꯅꯪꯒꯤꯔꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯒꯣꯚꯔꯅꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯕ ꯔꯨꯃꯥꯟ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯀꯃꯥꯏꯅ ꯂꯩꯒꯗꯧꯔꯤꯕ ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯔꯀꯨꯜꯅ ꯀꯔꯤꯒꯤꯗꯃꯛ ꯒꯣꯚꯔꯅꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯆꯤꯡꯅꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯒꯣꯚꯔꯅꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯍꯩꯁꯅ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯔꯨꯃꯥꯟ ꯑꯗꯨꯗꯁꯨ ꯍꯩꯁ ꯍꯥꯏꯕ ꯁꯤꯝꯕꯣꯜ ꯑꯃ ꯊꯥꯔꯝꯕꯒꯤꯅꯤ ꯃꯁꯤꯗꯒꯤ ꯍꯥꯔꯀꯨꯜꯅ ꯑꯃꯨꯛ ꯈꯪꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯔꯥꯆꯦꯠ ꯑꯗꯨꯕꯨ ꯍꯥꯠꯄ ꯃꯇꯝꯗ ट्रेन अटेंडेंट अदुगी ड्रेस अदुगा मानबा ड्रेस अदु सेलबा मतुंगदा राचेट असे हाटखिबने हाइबा असि खंगामी अरम मसिना मिहाटपा अदुना ड्रेस अदु सोइदना मकी माहाकी तरंगदा लोसनदुना थमंगनी हाइबा खंगामी मदुदगी हारकुलना मखोगी ट्रेन असिदा तोंगपा मियोय सिंग अदुगी ड्रेस अदु चेक तौबा होरामी अदुदगी हारकुलना ट्रेन असिदा तोंगखिबा मियोय खुदिमकी लगेज सिंग अदु चेक असुम तौरपा मतमददी महाक अंगकपा मफावमी मदुदी आंगना थिरेइबा ड्रेस अदु ट्रेन असिदा तोंगइबा मियोय म्याम असिगी लगेजता अमाबो यावरमदे अदुम ओइनमक महाकी बेगता अंगांगबा मचुगी फिरोन अमा यावदुना लेरमी ड्रेस असी उबा मतमदा हारकुलना नुमिदांगी मतमदा अचेटकी रूमदगी नुपी अमना ड्रेस असी सेलगा थोखिबा अदु निक्सिंगामी अदुगा हारकुलना नोक्तुना असुमना हाइरामी अखोइगी ट्रेन असिदा लेरिबा किलर असी यामना सिंगी महाकना मी सिरिबा असी इंसिडेंट अमा ओइना उहल्लगे हाइना खल्ली अदुगा महाकना अहाक असिबु अपंगबा अमा ओइना सु सिरी मसिगी मतुंगदा हारकुलना प्रिंसेस अदुगी गवर्नर अदुगी लगेज अदु चेक तौरमी मतंग असिदा हारकुलना ngसाइदिगे थिरइबा अटेंडेंट अदुगी कोर्ट अदु यावदुना लेरमी कोर्ट अदु येंगबा मतमदा बतम अमसु यारमदे मसिदा हारकुलना गवर्नेंस अदुदा सिंगनबा फावरमी अदुगा गवर्नर अदुना अमु हाइरामी अइना खल्लिसे लाले महाकना नुमिदांगी मतमदा राचेट अदु सुंगार हालमोय महाकना करिगुंबा राचेट अदु हाटपा तारबदी महाकना हाटपा मतमदा लिटखिबा कोर्ट असि करिगिदमक महाकि लगेजता हापचनदुना थमगदोरिबनो तसेंगनमक महाकना राचेट अदु हाटपा ओइबा तारबदी महाकना लिलंबा कोर्ट असि महाकि लगेज मनुंगदा सुंगा हापतुना थमोय मदुदिगी हारकुलना कोर्ट अदु मनम नमुबा मतमददी जुनम नमदुना लेरमी मतंग असिदा ट्रेन अदुगी मैनेजर अदुना खंगमी मदुदी मखोइगी ट्रेन असिदा तोंगखिबा मियोइसिंग अदुगी मरक्ता जू थक्लिबा असि अतै कनामता नते रिचार्ड का लेमिनखिबा अकाउंटेंट अदुनी हाइबा खंगमी असिगी मतुंगदा हारकुल अमदी ट्रेन अदुगी मैनेजर मखोइ अनीना राचेट की अकाउंटेंट अदुगी मनाक्ता इन्वेस्टिगेशन गी दमक्ता चटखिरमी हाइरिबा मतम असिददी राचेट की अकाउंटेंट अदुना महाक मफम असिदा लेरबदी खुदोंथिबा थोगनी हाइदुना महाक मफम असिदगी चेनबा तौरमी अकाउंटेंट अदुना मफम असिदगी चेनबा होनजबा तारबसु हारकुलना महाकपु फारमी अदुगा हारकुलना इन्वेस्टिगेशन गी दमक्ता मंगोंदा वाहंगपोंग क्या हंगबा होरामी हाइरिबा मतम असिददी अकाउंटेंट अदुना हारकुलदा राचेट अदु महाकना हाते हाइना हाइरामी अकाउंटेंट अदुना अमुकसु हारकुलदा असुमना हाइरामी अइसे अफबा मीदी नते अइना राचेट की मफमदगी पैसा क्या अमसु हुरालिबनी समना हाइरबदा जेनबीना जेरुम कोकपगुमना राचेटनासु अइगी पैसा मयाम अमा कोकपगा चप मानरिबनी असिगुमना अइगी पैसा मयाम अमा फंगलिबा मी असिबु अइना करिगिदमक हातुरिबनो हाइबदी मागना फन्यामना फत्तबा थबक तौदुना पैसा फन्यामना तालबा तारबसु मागी पैसा अदु अइंगोंदा यामना कानै मरम असिना करिगिदमक अइना राचेट असिबु हातकदोरिबनो असिगुमलबा वा मयाम असि तारबा मतुंगदा हारकुलना खंगमी मदुदी अकाउंटेंट असिनासु राचेट असिबु हाते हाइबनी अकाउंटेंट अदुना हारिबा वा अदुसु चुममी मसिना मरम ओरगा हारकुल अदु मथा यामना सारमी महाकना चिंगनरिबा मियोइसिंग अदु इनोसेंट पीपल ngata oirambagini masigi matungda harkulna doctor adugi manakta chalami doctor adusu london tana chatkaduriba misak amani harkulna doctor adugi manakta changaktuna asumna haira ami train asida tongiba miyoi mya masigi marakta churup tha ibasi na kaktani hairaga churup masai ma puthora ami aduga harkulna asumna so haira ami हाइरिबा चुरुप मसै असि अइना इन्वेस्टिगेशन तौबा मतमदा राचेटकी रूमदगी पोरकपनी अता असिदा हारकुलना हाइनिंगलिबा असि राचेटतो डॉक्टर असिना हाले हाइनिंगलिबनी डॉक्टर अदुना हारकुलदा असुमना हाइराअमी अइसे डॉक्टर अमनी मी कन्नबा लेरिबा डॉक्टर अमनी मी कन्नबा लेरिबा डॉक्टर अमना मतौक्रमना मी हातकदोरिबनो हारकुलना मो हाइराअमी डॉक्टर होइगुम्बसी हौजिकांददी डॉक्टर ओइबा पांगना थेंगनदरे डॉक्टर नंगसी यामना स्पेशल ओइब्रा हाइना हाइराअमी हाइरिबा मतम असिदा व्हाइट पीपल सिंगना अफ्रीकान सिंग असिदा फैसिलिटी यामना पीदबा अमदी ओनसन बिदबा मतम अमनी
Britishingna makhoi pusi sibu yamna hanthaba thakta yenglingagi matam adubuni doctor aduna Hercule hairami aise mamagi matamda army yaurami aina army oiba matamda aise sub shooter oina lei hairiba matam aduda aina officer kaya amagi mathwai su kanbirai aina mateng pangoba aduna maram orga makhoina su aigi study asida loiba fawo mateng pangbirakpani haiduna hairami Hercule na mo hairami na se army oirame haiba natro adu oiba tarbadi Colonel Armstrong haiba misak ama khangbro doctor aduna nahakna hangiba misak adudi aidi khangde haina hairami masigi matungda Hercule adu Ratchett ki accountant adugi manakta amuk laami aduga Ratchett ki accountant aduda asumna hangami nahakna Colonel Armstrong haiba family amagi maramda khangbra masida accountant aduna hoi ai khangi Colonel Armstrong adu aigi babaga yamna luna tinaba marup amani adubu Colonel Armstrong adu sikraba matungda mahaki case adu aigi babana pairami adubu daw yadabana maram oraga Colonel bo hariba misak adu aikhogi babana pairiba case aduda thiba phangkide case adubu solve tawnaba honaba matamda aigi baba adu mahaki makokta pressure kya ama leirami maram asina Armstrong ki family adu loina sikhibana maram oraga makhogi Armstrong ki family ki thabak sunaba leiba minai aduda loina tainakhi asigumlaba mi hatpagi thabak sing asi maran sing asi nupi adu da thangjalakpana maram oraga nupi adu khangba ngamdana mahaksu suicide tawraga sijaki asigi matungda aikhogi family aduna khangami madudi Armstrong ki family sing adu haliba du atai kanamtana nate Ratchett na ne haiba si khangami aikhoina asumna khanglaba matamdadi nupi adu di sikhre nupi aduna sikhibana maram oraga mahaki mapa adusu mathwai nunga mandabadigi suicide tawraga sikhirami accountant aduna Hercule da wari liba lorak aba matungda Hercule na khangami madudi mafam asida Ratchett na siribasi atai kanamtana hatpa nate mahaki accountant aduna hatpane haina Hercule na khalami madudagi accountant adubu Hercule na mihatpane haina haiki maramdi nahakna thakkiba ju adugi manam adu nahakna litkiba court aduda manam nami haki babana hek sikraba matungda nahakna Ratchett ki accountant oisanba natra uga nahakna Ratchett ki paisa mayam asu huranba masigi matungda nahakna Ratchett puju hatpa natra makhoina sumna haina ringai tanja asida atokpa nakandigi kanaguma amana yamna kana laura ami Hercule su chentoktuna yenguba matamdadi lauriba nupi asi atai kanamto oiramde Harvard hariba nupi du oirami mahakna hairami mahaki roomda ngaki mamangda killer adu laami aduga mahaki mareng banda thakna thilami haiduna hairami madudagidi doctor adu changchalaktuna Harvard ki managanda jungliba thang adu satokpirami asumna thokliba thogdok mayam asi uba matamda Hercule adudi makok chakpa maphawra ami aibadi Hercule na khalami madudi Ratchett ki manakta leiriba accountant aduna Ratchett pu hatpane haina adubu accountant aduga mahaka leminaringai tanja asida atopana kanda killer adu laktuna part ki managanda thangna thilamba asida killer asi kanano haina mahak khanjana rami aduga mahakna killer asi matokramna thigani haina su khalami aramasina hojikti Hercule gi makhutta killer asi bu thidokpa haibasi mahaki masada araiba ma oiramde masigi damak mahakna nauna investigation kaya amasu tawwa hora ami haki investigation aduda train asida tongaiba mio sing adugi details sing adu mahakna loina khongkal ami sigi matungda Hercule adu train asigi manungda leiriba kapana amagi manakta laami mahakna couple adugi manakta yorokpa matamda khangami madudi nupi adugi passport ta thariba ming adu hongtokre haiba si Hercule na khangami mahaki maming adusu haisna hawe haiba si su Hercule na khangami nupi adugi maming adu Helena kawbo oirami masida nupi aduna hais adu muthalaga mahaki maming adu Elena haina kawbo oirami masina maram orga Hercule na nupi aduda karigidamak nahakna asumna tawribano haina hairami nupi aduna amu Hercule da hairami nahakna roman ama phangki roman aduda hais haina thaki maram asina aigi nupa amadi aikhoi anina nakhoigi investigation aduda yawningdabadagi aigi Helena hairiba ming adugi hais adu muthatkibani madudagi mo Hercule na chingnarami madudi Ratchett po hatkiba misak adu couple asina oramba yai aduga Harvard ki managanda thakna thilamba adusu makhoi anina oramba yai haina khalami Hercule na sum couple aduda investigation torokpa matamdadi Helena hairiba nupi asi mamangda sikraba Daisy Armstrong hairiba angang nupi macha adugi mamagi macha nupi oiduna leirami masi khanglaba matungdagidi Hercule na mahaki masi amadi mahaki masigi family sing adu hatkibigidamakta mahakna laman khumakpo orangani haina khalami adom oinama Hercule na mahaki investigation adudi tawbolepamde masigi matungda Hercule na nupi mabu unarami hairiba nupi asi Daisy gi nurse oramba nupi amani matamasida Hercule na nurse nupi aduda asumna hairami hakna section dabana maram oraga Daisy Armstrong hairiba anga nupi macha adu Ratchett na kidnap tawduna pukhibani aramasina nahakna su angang adugi damakta khallaga nahakna Ratchett adu laman khomboina hatpa natra asumna wari sanaringa matam asida nakandagi ikhang khongdana Hercule gi pamomda nongmaina kapa ami tubu laibak faribadi Hercule gi pamom aduda nongmai maruduna khetuna chatkirami Hercule na leithoktuna yenguba matamdadi mangonda nongmaina kaplakliba misak asi atai kanam to iramde
Doctor Nupadu oiduna lerami aduga Doctor Nupaduna Harkunda asumna hairami nahaki investigation adu yare o e to o Ratchett hatkiba misak adu atai kanamtana nate ainani Ratchett hariba misak adu aigidi khwaidigi asoba yengnaba amani mahaknani aigi khwaidigi nuksiraba best friend oiba Colonel Armstrong adu su hatkiba adu adugumlaba minungsi leitraba Ratchett gumba mana family punamapu mangalibani maram masina ainasu aigi asawba sina maram orga mahakpusu aina loisalibani sumna mahakna wari saringai matam masida asomda train semkiba adu yara ami ngasai mamangi matamda train adu strom aduna humdokibana maram orga mahaki track adu da leitrabani adubu hojik semjalaba matungdadi train adu mahaki asengba track lambi aduda phajana taduna laikirami madudagidi train adu da tongkiba mioi myam adu mafam astegi chatnabagi damakta sem sanarami dubu makoigi train aduna thaudringagi mamangda Hercule train asida tongpa passenger punamakta meeting amatang tongkhise hairami matang asida Hercule nongmai mapaiduna passenger mayam adigi mamangda leptuna asumna hairami mafam asida leiriba passenger mayam asigi maraktagi Ratchett asi kanana halibono haibadu khangde adubu doctor asinadi angna hale haiduna haijari adubu aina thajade mangna Ratchett asibu kaidongnungda hate maram aduna aikoina hojik mihatpa asigi maramda solve tawdari hojik aikoina mihatpa asigi marumda wari ani khak leiri ahanbagi wari adudi killer aduna Ratchett ki room da sangaba matungda mahakna attendant gi cloth adu lisali asigi matungda mahakna Ratchett pu hatpani aduga killer aduna maki masadu nanthokchaba yanabagi damakta Harvard ki room aduda sangaba matungda Harvard ki room adugi thongnawda lithoga chenkibani mahakna chenkhiba matam adudani mahakna litkhiba court adugi kundam adu Harvard ki room aduda tahoriba adu aduga aina atopa wari amasi lirakpa matamda ai isa phawbada aina thajaba phawde maramdi killer asi nakhoi kanamta nate dubu aigi wakhalondadi hojik thoiba evidence asi matung inadi mihatpa siga chenariba singasi nakhoi punamakta chenai aina khalli madudi nakhoi mayam asi pulap amatoina manaduna Ratchett adubu hatpani aduga thokliba thogdok mayam asina nakhoina sanabani ahanbada doctor asina doctor orakpa matamda mahaki best friend Colonel Armstrong adu Ratchett na maram orga sikibagi damakta mahaknasu Ratchett laman khumba pamlibani maram masina mahaki best friend Colonel Armstrong adu sikibana maram orga doctor asina su laman khumboina Ratchett asibu hatlibani adubu aidi mahakse mihatpa mani haina khande ani subadana daisigi nurse oiriba nupi asibuni numit asigi numidangda mahakna ju thakchanduna leibadagi mahaki adugumlaba careless oiba aduna maram oraga Ratchett na yumaduda laaga angang adubu phaduna pukhibani masina maram oraga angang masa adusu sikhibani masigi damak mahaksu nungaitabana maram oraga Ratchett asibu hatpa matamda mahaksu laman khumboina yauribani ahum suba sina atai kanamta nate Helena ni maramdi mahaki mase amadi mahaki masanupi edu sikhibagi damakta mahakna laman khumibani mari suba sina aikhogi train asida tonga iba princess haibadi daisigi god grandmother adubuni mahakna religion gi maramda su yamna takpirami aram asina mahaki family asibu mahakna aduki matik nungsi aduga Mr. Hubbard ki managanda killer aduna thangna thilamliba adu kanamta na thinba nate mahaksu daisigi grandmom ni maram masina mahaknasu Ratchett hatpa asida yauribani sumna Hercule haiba wa mayam asi train gi manager aduna taba matamda mahak yamna sauningba ma fawra ami aduga mahakna Hercule da asumna haira ami hababna killer adu oire haiba tarabadi mahake managanda thangna thilamiba aduna kanana Hercule amuk train manager adu hairami nahakna masigi matangda karisu khangba nate makhoi mayam asi loina connect leinaribani makhoi mayam asina sinba thorang ngaktani accountant asida munne yengo mahaksu mahaki mapagi damakta laman khumba pamlibani yengo mafam asida leiriba mi amadi attendance makhoi mayam asi kanamta nate makhoi mayam asi mari mata ngatani khoi mayam asina Armstrong ki family adubu sikhiba matam aduda mathwai nungaitana lehauribani nupa asina su mahaki machanupi edu sikhibagi damakta laman khumba pamlibani aduga police officer amadi mahaki manakta lepiba nupa amadi Colonel Armstrong makhoi sing asi amna luna tinaba maruk ngatani makhoi mayam asi pullaga makhoina bank gi oba loan gi business amasu tawribani adubu Armstrong gi family aduna sikhraba matungdadi makhoi gi punsida su awana kayama nanglibani pumnamak mayam asi Ratchett na Armstrong gi family asibu hatokhibadagini asumna hairiba Hercule gi wahi mayam asi taraba matungda habab hariba nupi edu lepkhalaktuna mahakna asumna haira ami mani aikhoina hatpani aikoi mayam pulap punduna Ratchett adubu hatpani masi aikoi gi irandi nate masi ai khitangi oiba irani punamak sing asi aina plan tawduna singiba ngaktani ina plan asibu sinnabagi damakta sahi kya sangna khanki nomadi aina Ratchett ki manakta leiriba nupa adubu aina mahakki manakta accountant oinabagi damakta thawaina thakibani aduga ngasi gi aikoi gi train gi khongchat asida Ratchett hariba nupa asibu mangna nampuda tawraga puhalakibani aduga
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯇꯦꯟꯗꯦꯟ ꯑꯃꯁꯨ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯍꯥꯞꯄꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯄꯨꯂꯞ ꯄꯨꯟꯅ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯔꯥꯆꯦꯠ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯊꯤꯔꯛꯑꯕ ꯃꯇꯝꯗ ꯋꯥꯈꯜ ꯑꯗꯨ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯕꯤꯗꯦꯟꯁ ꯀꯌꯥ ꯑꯃꯁꯨ ꯁꯥꯖꯟꯅꯗꯨꯅ ꯊꯝꯃꯝꯕꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯤꯍꯥꯠꯄ ꯑꯗꯨ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯅꯒꯟꯗ ꯐꯥꯎꯕ ꯗꯣꯛꯇꯔ ꯑꯁꯤꯗ ꯊꯥꯡꯅ ꯊꯤꯜꯂꯗꯨꯅ ꯁꯣꯛꯍꯟꯈ꯭ꯔꯕꯅꯤ ꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯅꯕꯅꯤ ꯍꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯃꯛꯅꯅꯤ ꯑꯩꯈꯣꯏꯅ ꯔꯥꯆꯦꯠꯄꯨ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯔꯥꯆꯦꯠ ꯑꯗꯨꯕꯨ ꯀꯤꯂꯔ ꯑꯗꯨꯅ ꯍꯥꯠꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯗꯨ ꯊꯣꯡꯅꯥꯎꯗ ꯊꯣꯛꯇꯨꯅ ꯆꯦꯟꯈꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤ ꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ Hercule ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ Ratchett ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯐꯦꯃꯤꯂꯤꯁꯤꯡ ꯑꯁꯤꯗ Herculeꯅ ꯃꯈꯣꯏꯗ ꯁꯣꯛꯍꯟꯕ ꯑꯗꯨ ꯄꯥꯝꯃꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯃꯔꯥꯜ ꯑꯃꯠꯇ ꯁꯤꯕꯗꯨꯁꯨ ꯄꯥꯝꯃꯝꯗꯦ ꯃꯗꯨꯗꯒꯤ Herculeꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯃꯝꯃꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯅ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯑꯔꯥꯟꯕ ꯉꯥꯡꯉꯣꯏ ngasi siriba misi asigi matangda kanagumbana aingoda hangakpa tarabadi ina asengba achumbasing adu loina haidokani khongthang asina aigidi afabani masida nakoina aibo hatke hairabasu hatlu wayesi taba matamda Armstrong gi family sing adudi nungaitafa foromi madudagidi Daisy Armstrong gi grandmother aduna nongmai adu yamna thuna lakhotlami duga Hercule da nongmai aduna namami adum oinamak Hercule di onda nongmaina tam abasu mahak nongmai romdoina changchalami adubu Armstrong gi mabokna pairiba nongmai adu Hercule da tamamba adu haujikti mahaki makadangdo oina em tawduna laikirami aduga mahak masa mathanta sut tawjarami masina takninglibidi makoina Ratchett halubagi maran adu makoi masana jajai haibani adubu Daisy gi mabok aduna mahak masa mathanta nongmai aduna kapsalaga sijage tawba matam adudadi nongmai maru adu yaudabida leirami masi punama asi Hercule na mamangdagi nongmai maru adu lokthokduna thamba oirami karigi nongmai maru sing adu lokthoibano haibagi maramdi makoigi Armstrong gi family sing asi pukchen sengbra sengdabra haibadu Hercule na test ama tawba pambagi orami aujikti makoi punama asi Hercule gi test aduda pass torami masida Hercule na khangami madudi Armstrong gi family gi miyoi sing asi loine innocent oi pukchen senge haiba si khangami maram masidagi Hercule na Armstrong gi family sing asi loina kallage haiduna decide tawkirami masigi matungdagidi makoigi train adu atopa station adu youngnaba chatpa horaami aduga Hercule na Armstrong gi family gi miyoi sing aduda asumna hairami ai mathangi station aduda kumaurage nakoina mathangi station aduda yoba matamda police station da changaga asumna hayu train asida tongkhiba detective aduna attendant gi furit adu lisalaba matungda mahakna Ratchett ki room da changkirami masigi matungda misak aduna Ratchett adubu hatpane haiduna police aduda tamu haina mahakna hairami duga mahak adu mahaki mathwai adu kanjanabagidamakta thongna adu thukairaga chenki haiduna nakoina su tamu matang asida Hercule na uningliba si karimta nate Armstrong gi family gi pukchen chengba si uba matamda makoina Ratchett pu hachaba tarabasu maran punama adu Armstrong gi family sing asida thangjan dabida Hercule masamakto aina thangjallaga makoi sing adubu kanbiribani asigumlaba Hercule gi pukchen chawrba mawng matawasi Armstrong gi family gi miyoi sing asina uba matamda mangonda ikai khumnaba amadi nolukpa kya ulami asumna Hercule gi Lausing lerba wakal asina Ratchett sikibagi wari asibusu mahakna irai laina numit nini humnida solve tawkirami madudagi Hercule na Armstrong gi family gi miyoi sing aduda goodbye hairamlaga mahak mathangi station aduda kumaurami asumna mahakna mihatpa adugi detail sing adu makoi myamda sinaramlaba matungda nungairaba movie asi matang asaida loisankirami karigumba ngasigi aigi explanation asida soikiba langkiba yawrubasu mayamna ngakpiu ngasigidi matang asaida kainarasi